खुरमजरी SKTV न्यूज़ पु यंगबिरिबा पुमनमकपु लाइखुराम थोइथोइ चनुना तराम नोकचरी अहानबदा मरुइबा पाउसिंग पिजरी स्कूल कॉलेज सिंग द लांजेना दुना लैरिबा इमुंग सिंगबो मफम साना होंदोकनबा युम लिसिंग तरेत सानबा सेंटर ना अयाबा पिरकले हाइना चीफ मिनिस्टर एन बिरेन फोंगोख्रे अकोइजम अंगौगी लंगला लंगजेल हयेंग फाउबगी मनुंगदा लैंगाकना खंगलो हाइदुना थौबाल डिस्ट्रिक्टता अक्टोबर 15 दा पुंग 94 गी जनरल स्ट्राइक कौख्रे जेलात वाइल्ड लाइफ सेंचुरी सेंबदा सोपलिबा खुनसिंग खुनजासिंगना सेंचुरी गी मायोक्ता प्रोटेस्ट रैली अमा ngasi मक्वाई विलेज दा चथख्रे Toibong Bazar da chahi tara khakta ngai ribi nupi macha ama molest tawrubadage wahauda Churchandpur district ta pung 12 gi ban kaukre DC na public curfew thamjinkhre Manipur gi territory asi ningthi tural fawbuni haina riba wafam leina border fencing khana bahona riba se yabang amloi haina Southern Tangkhul Students Union amadi Eastern Students Union na phongdorakli Furup ama saktak na bahonabada furup tuge puwari amadi nachangi aikhogi global public opinion platform ama semle se haina Professor Dr. Y Premananda na phongdokre amasong senkhai thumkhai da senaba lona thingkraba lalholop KCP PWG gi kedar nupi ani yauna mioi tarok lupa lakh ahum khara henbaga konana fagat pangam kre haidi मालेम की मफम अमा हेक्तदा येंगबा यारबा मणिपुर की अहानबा OTT प्लेटफॉर्म SKTV बो सपोर्ट तौबिबगी दमक पुमनमकपु थागचरी हौजिक पाउ संदोकना पिजरी मणिपुर की इरांग असिदा स्कूल कॉलेज सिंगदा लांजेनादुना लैरिबा इमुंगसिंग मफम चाना होंदोकनबा होनरी खुदोंग थीबा मफम दगे लांजेनारखिबा इमुंगसिंग की दमकता अनौबा युम लिसिंग तरेत सानबा सेंटर ना अयाबा पिरखरे हाइना चीफ मिनिस्टर एन बिरेन फोंदोखरे ngasi bapu parada leiba chief minister secretariat hall da pangthokpa paugi mifum amada chief minister na phongdokhibani lengak paiminariba minister MLA singa yauraga pangthokpa paugi mifum aduda chief minister n birena makha taraduna lanje laktuna mafum kayada hangliba relief camp ta ayenba mityeng changnaba pandam thamduna lakli lanje narakliba imung singi masa masagi yumda hanjinba yaraba singi yum chatret henasare Masagi yumda hongjinba yaba kharadi hongjinba su hokre adum oinamak school college sing da leiriba inmate sing mafam chadabadage amadi mafam chaba yengduna hongdokna bahonari masigi mathakta khudong thiba mafam dagi lakpa imung singi oina matap changlaba su changna nungaina leiba yagadaba anoba yum lising taret sanaba center na ayaba pirakre haiki Union Minister Singa unakiba duda Manipur gi lambi thong gi fibam gi matangda kupna khanaki Manipur gi National Highway sing infrastructure sing semgatpa amadi chayit naduna leiriba lamgi compensation pithoktana leiriba sing pitoknaba Union Minister na ayaba pikre masida sunatana ching amadi tamda cement concrete road semnaba ayaba Union Minister Nitin Gadkari na pirakle Chingi district headquarters ka naknana leiba kilometer 9 dagi na 13 shangba lambisu cement concrete road ta onthok lagani loinana cyclone rimal amade thokiba ising ichaw na maram oiduna lambi kaya chatpa yadana leiriba sisu nongi fibam fagalakpaga athubada semna bo honaragani haiki Manipur asi sana ba khotna ba ki lamda ahenba mityeng changbaga loinana Anauba Stadium ama lupa crore chaniga kunchang na sana ba lam yengba haure stadium asi Manipur de sungsoi shoida na sana ba honaragani achang ba sales center na pitharak haiki lakadawriba ningol chakauba amadi Diwali ga wanggoina na internal displaced person singda mioi amada lupa lising amamam piragani amadi lainga ki thabak tawriba singi thagi tolop pithoknaba sem saduna leiri haina chief minister nongthomam biren na makhataki Ningong Sakoba and Diwali, a very important festival of Manipur and India. Just we are going to provide 1,000 rupees, 1,000 per head to the displaced persons. As before, we have already distributed
4 times. Well, 5 times, we are going to distribute 1,000 each to the East Inmet. Around it will cost 6-7 crores. And above that, we are also going to release the pay and the allowance of the government employees, including pencils, before 31st this October, so that they can be used in the Diwali and the Ningol Chakoba. So, government is doing our best for the welfare of the peoples. Honorable Minister Gadkari ji has sanctioned around 1,000 crores for development of the lap-out highway places in the state of Manipur. Then another 175 crore for the construction of the concrete road in the district headquarters of the hills is also already agreed by the ministry. And I appreciate the Honorable Minister Kiran Rijiju. He agreed to sanction around 200 to 220 crores to construct a world-class football stadium in Manipur. Tang kuntragi numidangda sakangdabasingna Uripoki Ibotonsana Higher Secondary School Manaktage Faduna Pukiba Akoizam Angaugi Langla Langzin Hayang Fobugi Manunda Lengak na Kangan Mangamdrabadi Matangi Numitage Taubal Districta Pungni Funifangi General Strike Tauragani Haide Taudok Aduga Mari Lenana Same Kiba JAC na Sinduna Akoizam Angaugi Langla Langzin Kangalu Haina Taksiladuna Ngasi Taubal Kaitilda Miamna Wakat Mifum Chataki Wakat Mifum Aduda Saruk Yakiba Sanjanbam Sarojini Nahai Taubal Awang Lekai Sanjanbam Playraktage Akoizam Angobu Shakang Dabasing na Faduna Pukre Haiduna Imphal West Police Station da Aiba Wakat Cherol Pishinki Adubunga Shifauba Lengaki Maikai Dege Mahaki Langla Langzil Putok Pangamdana Lady Basi JAC na Yaningde Hayang Faubugi Manungda Aseng ba Ama Kangan Dravadi Matangi Numit October gi tangkun mangagi ayuk pung mangadagi Taubal Districta pung nimfunipan gi General Strike ki khongjang sangsilagani Amaromda Akoizam Angaugi Loinabi Akoizam Ongbi Kiran Laimana Fongdokhibada Mahaki Mapuroibabu Kanana Kari Maramgi Damak Faribano Mara Leram Labasu Chumthoknabagi Tanja Ama Pibiyu Pikliba Angang Singi Minungshi Yenglaga Mahak Putek Takaidana Thadok Pirau Haina Mari Lainaba Singi Pungning Chingsilakli Haukiba September Gitari Putada Gimang Taga Nasigatan Marini Suro How the Marine Puma Tana Lady Ba Yego Mahaki Puna case Samari start of the Kaba Matunda Sakati Makeda Tibi Hydra Wakatero Lake Adupuna Making a sea powder boy Bayaba had the Magli Punama Power Pangam the Badagi Nasiga Simba City Protests in Jarapani Haying Tankun Mary as if I was in Izeraga Sigmanunda Utopia, but it was another pang the boy Ragati Matangi Nimit Tankun Mangagi Ayukung Mangadagi Hauga Kung Nipandi Genetic Dagama Havan City or the Poison Zaragani. Fire police station, the fire the sway fire the see how the market could have accidentally Vidiba now. I don't know, my bill, Mahako, that's it. I get from this interview. Really, my asking to give me no seeing a canta. Magi Maral Carino, Maraldo, and we put the high view, Moida, Babu said, Dabagi, the Dadu should be you. The same over Tam, Haram, Carry the Mata, really, my asking to your color, that can be the Manapoida. Lady, my son, you swear. Tamenglong District ke Tamai Subdivision da Jailat Wildlife Sanctuary sana bahot na bada Sokliba Khungang Singh Khunja Singna project asige mayukta ngasi Makwai Village da protest rally ama chatkre hairi Jailat Wildlife Sanctuary ke project asi semgat pada villages Makwai Atengba Starina Pank Impakang Impaningdi Chingkau Taijingzang Tongtau Chingkong Long na Chingda Khungang Singh Chingba Khungang Singh so I hairiba Khungang Singh gi Khunja Singhna Chatkiba rally adu Jailat Wildlife Sanctuary affected villages na sinduna chatkibani ngasi gi protest rally adu da saruk yakiba protester
Ramnungtlungna Fongdorakpada Haidiba Kungang Singh Asige Kunja Singhi Wa Amata Tanaramdana Jailat Wildlife Sanctuary Asi Mioi Khara Khakke Apamba Aningbada Project Asi Paikat Kibani Loinana Jailat Wildlife Sanctuary ni haina mafum asi lauthokiba simak Wildlife Protection Act Englishing amaga chamapan humfutara ni thoigi provision kaya amagi mayukta lei tasengba act asi violate tawi haiki Act asigi section taranipan gi matung inna Wildlife Sanctuary lauthokpa matamda affected village singi wa amatagadabani loinana section 19 gi matung innadi Yadaba Yauraklabadi collector aduna tha ani manungda lamgi oiro issue gi sing oiro loishingadabani haiki adubu English sing amaga chamapan Marifutara taret ki October 19 da district collector thokiba notification adu project asina sokliba khungang singi khunja singda pau yorakhide Tangai fana lengakna century asigi damakta lamsing asi loshindaba yadre haiba taragasu mari leinaba khungang singda tanaraga social impact assessment study tawduna public hearing ama sokliba khungang singi khunja singna tauragadi fagadabani haina fongdorakhi adubu public hearing su tawkhide khungang singdasu tanaraktana tawba asi Jailat Wildlife Sanctuary gi notification asi aina yade haiba tabani maram aduna project asi handokna ba protest asi tawbani haiki ngasi gi rally aduda our land our identity respect indigenous people's right save human first no to Jailat Wildlife Sanctuary no to oil exploration haina thaba placard singsu siznaki Churachandpur district ke Tuibong Bazar da chahi tara khakta ngai ribi angang nupi macha ama dukan famba mioi amana molest tawrubadage khoisau naraba miyamna dukan adu mai thadokre hairi Thaudok asidagi hauраktuna Churachandpur district ta pung tarani thoigi ban kaure haiduna district asigi maru oiba lambi sing protesters singna thingzinba tire mai thabana chingba thawong chatharakhi Churachandpur district ke DC Dharun Kumar S na ngachi ayuk pung taruk tagi Makha taba order ama thokri fawba BNSS ki section 163 gi makhada public curfew thamjinkhre Thaudok asigi matangda Churachandpur district police ki SDPO Pandena women police station gi OC Chinnaitlam Gangte anina ngasi pawgi mifam ama fangthokre pawgi mifam aduda women PS ki OC Chinnaitlam Gangten haikibada Haukiba October 19 gi ayukta Toibong Bazar da dukan famba Zakir Kauba mioi amana chahi tara khakta ngai ribi nupi macha ama hairband leiringai da molest tawki Thaudok asigi matangda women police da wakalakpadagi Posco Act English singani tarani thoigi makhada case ama registration tawki Mathangi numit October 19 da Maral leiraba Zakir women police station da masana surrender tawrakpadagi faki Mahaki mathakta Posco gi case panduna charge sheet frame taunaba women police na mari leinaba documentation amadi evidence sing collect tawki haike tungda SDPO Pandena haikibada Thaudok asigi matangda social media da aranba pau kaya sandokliba si tawbiganu social media gi pau asi achumana te haina fongdoki On 21st October 2024, received a written report stating that 10-year-old minor girl was sexually molested on 11 October 2024 at around 8 a.m. by one shopkeeper, namely Mr. Zakir, at Tuibong Bazar. Hence, a case was registered on 21 October 2024 at 5:30 p.m. under FIR number 07/10 2024 Women PS Churachandpur under Section 8 of POCSO Act 2012. And after proper verification, he was arrested in connection with the case. The police teams of Women Police Station are working very hard in completion of documentation and collecting necessary evidence in order to submit the charge sheet within a week. As it is clear that the Women Police Station team is working very hard to help the victim get justice. I request everyone to please not take law and order in their hands and help them getting the victim real justice as early as possible. I request public support. Please do not share wrong information
rumors, as it can lead to delay of justice, which no one wants. Once again, I request you to please stand with the police as we continue on the path of law. Manipur ki territory si ningti turel fawbani hainariba wafam leina border fencing khana bo hotnariba center amadi state ta paliba BJP ki thausil yaba ngamloi haina Southern Tangkhul Students Union amadi Eastern Students Union gi maikai degi fongdorakle ngasi Manipur Press Club ki thangjing hall da pangthokpa pawgi mifum amada Southern Tangkhul Students Union ki President Yarchuiso Kasung na haikibada Kamzong amadi Ukrul Maikaida Congress lengaki matamdagi shoiduna laklaba border pillar fencing khabagi matangda amuk hana BJP lengakna makhatana border pillar khana bo honariba si khudakta lepkadabani Hiram asigi matangda September kunda marilainaba MLA gi khutangda Manipur gi Chief Minister da aiba cherol pishinduna border fencing khabagi thabak asi lepinaba thamkhrabani Madugi ona tainabada October 13 border pillar fencing khabagi thabak paikhatnaba DPR loba hongnaba lengaki order asi thorakpani Paugi mifam maduda saruk yakiba Eastern Students Union gi President Wungnaw Thang Chithungna haikibada Manipur gi territory asi nongpok maikaida ningtiturel fawbani haina ahalaman singna haina ribani maram maduna chamam naba lairiba border fencing khabagi thabak asi lepkadabani haiki Tangkhul Students Union ki apex body ama oiriba Students Union ani gi maikaidagi center amadi state ta paliba BJP gi lenga ki thausil asi leptrabadi masida tholakpa afafa tabagi tekchak sing lengak ani na pugadabani haina fongdoki Kabo Valley have say Manipur ki khunne Manipur ki lamne hain hoje haina ribani adubu fencing tawuni hain haiba sa akhoi kona mu gari regret lakani kona regret lak tabu shuruk pudi Hojik fencing se todo bida tingjan kibasina khoida chumani haibse ekoi Southern Tangkhul Student Union romdagi ekoi phondok chari ekoi gi dimana sidi tawba suya yaroi haibni adna kurigumba moina survey changba or district administration romdagi khangde law and order romdagi khangde any force dagi khangde fencing tawgani haina lakpa mioi khudimakto ekoi gi yeknabani ekoi yaba sungang amoi karigumba Equina Haibuda, Tausa Bidibida, Nampu Sapuda Taurodi, Equishu, Adu Chap Chaba, Stand Tauga, face Tauni have said, Media Getruda, Pijari. Aquina be Ninki Duran and the Chatney. Ninki Duran say, Aqui, Adu Papa, Aqui Lamni, Aduna borders here, was it how when the Shida Toga Tauni have said, with the Shungaya River, Aqui border D, Ninki Duran Pavni with it, Adu Chatan Lepuni. Furup ama saktlak na buhot na bada furup tugi puwari amadi natyam na mathaw tay haina Department of Law Manipur University ge Head and Associate Professor Dr. Yumnam Premananda na fongdokre ngasi National Research Center NRC ge Naurem Sanajawba Public Library Hall da NRC na sinduna pangthokiba yangkai taret lak suba session of the site event and UNHRC at Geneva Mifom da saruk yaruba DM University ge Department of Political Science ke Associate Professor Dr. Arambam Noni, International Peace and Social Advancement ki Working President, Khoraizam Athoba, Human Right and Environmental Activist Haikruzam Zodabo, Taramna Okpagi Thauram ama pangthokre. Thauram adugo mari leinana Dr. Yumnam Premananda na makataraduna handak pangthokiba yangkai taret suba UNRC makhoi ahumna laururiba thaudang asi yamna chawi lamdam masigi miyoi singna India gi law sing tamba amadi nainaba khak natana international law sing dasu yamna nainaba mathau tai haiki Masida natana aikhoi gi khunai asi tongan ba hiram kayada research tawbagi chang yamna watli maru oina aikhoi gi leijariba puwari kupna nainaba tangai fade Masina aikhoi gi asoiba kaya amadi maninglomda hantharakliba asidagi kanba ngamgani lamdam masigi irang asida center gi luchingba singna marai ani longba asi tawge hai yauna tawba mali haiba yai machin malaw khatnaba khamdokpa yadraga tongan na thambagi mawong amasu lakadaba mali maram asina aikhoi global public opinion platform ama semba tangai fade one sided oiba wari taraga adjustment tawba yade aikhoi na aikhoi gi lamdam asigi oiriba fibamasi munna khangbata natana malem sinthungna khanghanna bo hotnagadabani haiki
Kabo ko na khangba promote the ta ma ngai la bi ra la ka tu ki culture se ta do pa ma ke subject expert ikan ko chari adu ka ko su subject ya ko ko sin to ndo ai para para ka kana hai tu ni amo ai la akoi ki yang phaptai se domain subject expert se ku ta ni chi bera ni ko leba nga ko se ko si nga ko ni akoi the government definition khang la ko government ma sa government definition khang la ko lu se speaker ki function khang la ko si minister na council minister ma na bakuk ni government ka ti council minister ke de ba chief minister ji government ni pa lo decision lo ya ini atau government apa ni atau khang la ko lu ra ko why so any decision lo khang la ko atau liberalize assembly ki MLA ko pa khai chawi ko atau mangam siang chaw le mi si pa ta what the first look mi na ngam ta ga lo chen do ne ozai ka mo se kai no atau mo lam bi si mayam la su thok na le ko government pa sa bi ra ha ozai ka ta ko na ti ko ozai ka ko se mayam la ko su thok na ba mi bi si ozai ka ko adu su mo se ko khang da ka Senkai Thumkhai da senaba lo na thingkraba lalholup KCP PWG gi kedar nupi ani yaw na mioi taruk lupa lakh ahum khara henbaga konana fagat pangam kre hairi Imphal East District ki police amadi Manipur Police Anti Extortion Squad ani gi joint team na ngarang Jenims Hospital gi akoi ba amadi manakta Senkai Thumkhai tauba amadi lo kaina khutsu khutlai kaya puthok pushin tawre habigi akhanaba paw ma fangbadagi khudakta chingnaba mafam singda search operation chathakibani hairi Police tagi fangba pau gi matung inna faraba mioi adudagi gari ahum amadi sel oina lupa lakh ahumga lising marifuni pandrom su fagat pangam ki tungda faraba mioi sing adu Jenims ki akoiba amadi lanai firm sing lenga ki office sing dagi amadi miam dagi sel khai ngai da thengna duna fagat pani hairi faraba mioi sing adu oinam abung maitai chahi kuntra mathoi leima pok pump hari maitai chahi yangkhai humdoi Yaikhom Lukhoi Sing Allies Inaw Chahi Kuntrani Thoi Oinam Bizen Maitai Chahi Kun Manga Athokpam Ningol Irengbam Ongbi Inawbi Devi Allies Nanaw Chahi Kuntrani Pan Amadi Moirang Temp Ichen Devi Chahi Kun Ni Haire Makhoi dagi 4-wheeler gari ama 2-wheeler gari ani mobile phone taruk wallet ani ID card ani amadi sale oina lupa lakh ahum lising marifuni pan ga chamapan yangkhai fagat ki Police na faraba mioi taruk amadi makhoi gi potlam sing mari renaba police station da makha taba thabak lokhat naba sinakre hairi Kakching Kaithel gi khongnang mari fangbada leiba UCO bank loot tawbada chenaba mioi adu ngasi Kakching district police na fagat pangam khre fagat khraba mioi adudi maming Naurem Romi chahi nimfu taruk apokpa laikhidraba Naurem Gaurahari kawi Kakching Sumak Laikai Kaithel Macha Pareng Dagini Mahak Nupi Thire Macha Ani Leire Mahak Hana Indian Air Force ta Thabak Tauram Labamatung Yumda Pothaduna Leiba Mioini Hairi Hiramasigi Matang da ngasi numidang Kakchingi ASP office ta Pangthokpa Pawgi Mifamda DIG Range 2 Jogesh Chandra Haubizamna Tha Sigi Tara Tarukta Thokiba Thodok Adugi Matangda Kakching District Police ki Additional SP Operation Binoy Chongthamna Luchingba SIT ama sem laga thigat ki team machine chayol ama chupna kanna thigat laba matungda case asige men accused asi fagat pangam khibani mahakna faraba matung mahakna numit aduda sizinakhiba gari firol thang yauna potham kayasu fagat pangamle masigi mathakta mahakna lut tawkhiba senfum dagi lupa lakh ahum lising ahumga chongasu recover tawbangamle Fagatlaba mioi asigi mathakta Kakching District Police na case ama laukhatuna numit aduda sizinakhiba nongmai yauna atai wathoriba potham sing recover tawnaba thigatpagi thabak chathari haiki paumi singa unabada SP Kakching TH Bikramjit na phongdokhibada bank loot tawkhiba numit adudagi hauna Kakching District Police na SIT ama semduna ahing nungthil khaidana Thibo humbagi thabak chatharaklaba matung ngasi taritni subada fabangamani asigumba mara leiba mioi asi fabada achauba thaudang laukiba police ki SIT team Kakching gi CCTV leiba imungsing amadi mateng panglakhiba mioi sing muthagatli haiki Taba matam adwaida Kakching Bazar da Uko Bank da Thokiba bank lut tawbagi incident adugi mari leina Kakching police station na lokatpa case to aiba numit adudagi leptana
additional SP na hit over special investigation team na ngasi madugi isen da bank da changa lutol ba myo do masin jul pung ohom ta pa adai ha arrest over ngami. We could crack the case and arrest the accused. And in this case, the people of Kapching, I would like to thank them for their cooperation and help extended, and also in particular the owners of the CCTV camera installed at the various houses who's helped in the investigation of this crime. State asida lairiba and Viren gi lengakta makhata na adumak sagat kadra natraga sagat patu kadra haibagi matangda yengsinaba NPP gi National General Secretary Organization James Sangma na luchingba mioi manga na saba mihut kangbu ama ngasi Imphal da thunglakre paw asina makhata raduna mioi manga na saba mihut kangbu aduda NPP Kerala State President KT Thomas, Arunachal Pradesh ki Working President P Beige, Youth Front ki National President Nikki Noklau amasung National General Secretary Law and Administration Abhya Keshesu yauri. Mihut kangbu adu NPP ki National President Loinana Meghalaya ki Chief Minister Conrad K Sangma gi pautak matung ina tharakibani hairi. Mihut kangbu asina Imphal da leiringai matamda party sige Manipur unit ki ticket tagi Mikhal Mai Pak tuna lengak asida saugatliba MLA taret ka wari sanabaga loinana oirakliba political gi fibam sing kupna yengshingani hairi. Masiga loinana khongchit asigi report ama party asigi National Executive Committee da lankhatkani hairi. Panbayai State asigi irangda BJP lengak na tauriba thabak mawongda pendaba yauna badagi NPP na N Biren gi lengak asida makhata na sogat khidra natraga mapang oibada toklagadra haibagi matangda lekhai ama tadana leirakthibani hairi. Indo-Myanmar border ge Naga taba mofum singda niyom chumna traditional boundary semdoktriba fawba fencing thabak tauba yaningde haina Naga People's Front NPF Manipur State Unit ke maikaidagi fongdorakli. NPF Manipur State Unit ke General Secretary Administrations Onrai Quick kasungta thadorakiba cherolamagi matung inna Naga taba mofum singda leiriba traditional boundary niyom chumna lepthoktuna semdoktriba fawba fencing ki thabak paikhatpada party sina yaba ngamloi hairi. Amaromda ADC singi Mikhal athubada pangthoktuna grassroots level da self governance ningthina leihannaba lengakna hotnagadabani loinana administration da akaiba pigadaba unconstitutional oiba khongthang sing party sina yaba ngamloi haina cherol asina makhatarakli. Election pangthoktana leiriba state asigi ADC singi administration purgi governor na meeting changduna thabak paikhatpiu hairi. Lakliba chahi English sanganiga kuntra fawbada leibak asida child marriage ki thaudok leihalloidabani haina Supreme Court na directive pikre. Child Marriage Free India CMFI campaign da yauriba Society for Enlightenment and Voluntary Action Seva amasung activist Nirmal Gorana na thangalakhiba petition amagamari lenana directive asi leibaki khwaidagi wangba wilestang asina pikhibani. Supreme Court ki Chief Justice D.Y. Chandrachud Justice J.B. Pardiwala amasung Justice Manoj Mishra gi bench na child marriage asi leibak asidagi mapung fana muthatkadabani haina phongdokhi. Child marriage asi human rights khongoinabani amadi khunai asige chaukhot khonjanda apanba pibani hairi. Child Marriage Free India campaign is a coalition of over 200 NGO working in more than 400 districts across the country to end child marriage by 2030. Bhuvan Ripu, founder Child Marriage Free India campaign, said the Supreme Court and government efforts has shown that they care for children and it is a time for the rest of us to show up and stop this social crime. That Child Marriage Free India campaign has stopped more than 120,000 child marriages in the year 2023-24 alone and creating over 50,000 child marriage free villages in India. Thank you.
Security force na state asigi mafum kayada thibu humbagi thabak chethaduna khutsu khulai kaya fagat pangamli masigi manung channa ngasi ayuk Kaksing District Police amasong Police Commando gi apunma team na district asigi manung channa wabagai Buffalo Farm gi area da thibu humbagi thabak chethaduna khutsu khulai kaya fagat ki ba khutsu khulai amadi atei polam sing adudi Megjin yaudaba insas rifle ama Megjin ga konana countrymet 9mm pistol ama Carbine ge magazine ahum .36 hand grenade ahum 9mm ge kapa yari ba maru mari insas rifle ge kapthokraba nongmai maru gi tokning mari AK rifle ge kapthokraba nongmai maru gi tokning tara tear smoke grenade ani tear smoke shell mari baofeng handset ama yauna BP cover ama leather wood ama amasung cheng amani khotlai amadi polam sing adu makha taba logi thabak lokhatnaba Kaksing police station da sinakre hairi Laingak paluchingba singi marakta khaibung tanabana state asida tangdu leidabagi fibam adu kaihanbani haina CPIM Manipur State Committee gi Secretary Khetrimayum Santana phongdokre party sinasinduna ngasi Jiribam district ki manung chana Manipur gi irang asi loishin mangamdre amaromda Prime Minister Narendra Modi bu state asida lakhanduna imunai mutanariba fibam ase loishin hanba natraga Delhi da chatuna fibam asigi matangda wari sanabasu ngamdre haiki local conference adu da saruk yakiba singna minute ani tumina leptuna CPIM gi laikhidraba luchingba sing amadi irang asida laikhidrabi singi mafamda ikai khumnaba utki party sigi Jiribam local committee ge mathangi term punaba Jiribam local committee amasu shemduna Aziz Hadirbu secretary oina khanke Hojik prajabiyam gi awaba leiba se isingi matikchana phangdaba aduga akoi lambi thongi jo chadaba education gi akoi Jiribam higher secondary satasina andalo jangsaliba masida akoi transfer wajasing lakhanba ngamdriba asigu sing ase akoi ngasi sarkar asi failure ni masida datana Jiribam da akoi ahing khudingi tangdu leitadaba akoi nupi oibisina akoi lambi da tholotana aduga yaretana akoi leiba akibu tujumase masi kohon mangamdribase leiba sarkar asi akoi marali State asigi draft photo electoral roll phong nabaga mari lainana state asida leidiba sakhanglaba national amasung state political party singa chief electoral officer Manipur ga apunbagi mifam pangthoklagani joint chief electoral officer Manipur Ramananda nongmai kapamna khutiek piduna political party sing da thaba cherolda draft photo electoral roll phong ga dawriba siga mari lainana chief electoral officer Manipur na thobu oiduna political parties singi apunbagi mifam ama tha asigi tang kunmapan gi nungtil pung ani makhai taba matamda CEO Manipur gi lamfel da leiba conference hall da pangthoklagani masigi damak BJP Manipur Pradesh Congress Committee NPP Manipur Unit CPIM BSP Manipur Unit AAP Manipur Unit CPI NPF Manipur State Unit amasung JDU Manipur gi President amasung General Secretary Singda Cherol Singh Thaduna pangthokadawriba mifam asida saruk yanaba khanghalli panbayai mathang chahi English ani kunmanga gi January gi tang amada qualifying date oiduna state asigi draft photo electoral roll fongadawri Marak thatna miyam da aten ba break amatang lominasi Mobile furniture na lagliba wedding season asigi anau ba contemporary wedding set furniture sing puduna lakchari loina na Manipur ihan han ba oina wedding set laibi ba matamda 24 karat ki 5 gram ke gold coin free gift oina bizari mayam lengsin biraktuna mobile furniture ki 3rd edition the great wedding sales gold offer asi pre booking to biduna khudong jaba silobi ho offer asigi akupa information khambina bagi damakta sangai product laiba mobile furniture la lesson biro break ki matung makha taba pausing amuk longminasi
Staff Selection Commission SSC North Eastern Region NER na lauba Multitasking Staff Non-Technical amasung Central Board of Indirect Taxes and Customs CBIC amadi Central Bureau of Narcotics CBN Havildar gi pangthokhiba examination da Bizant Law oiba mahiroi ama exam saruk yahalakidre amadi mahak puphuzdaba wahai sizinaduna tathi tawaina tawrakle haina maral sirakliba adu aranbani makhoida adugumba amata tawkhide haina exam center mark academy gi center head na fongdorakli hiramasiga mari leinana ngasi Manipur Press Club ta pangthokpa pawgi mifum amada mark academy asigi center head akoizam markoni na hai Center asida ngasi fawba PWD singbo angamba thakta mateng pangduna lakli Center asida handak pangthokiba exam da low visit oiraba amabo exam thahan kide haina fongdorakiba du PDW singi oina SCC na piriba norm sing adugi mari leinaba document sing yawruktabana maramoiraga exam thaba yakidabani loinana numit aduda mahakna exam adugi damak lakpa matam dusu gate close tawbugi matam helaga lakhi Center gi miyo sing mahakidama khanduna exam changhan ki exam thaba yanaba ke mari lainaba document sing check tawba horakpada document sing suraktabana maramoiraga exam than kidabane center na atamnana than kidabana te haina fongdorakli SSC na piri instruction dugi helaga maju yoraki get closing time je 8:30 ni magi first shift dugi matung ina adubu SA PWD candidate ni haidana akoi exam conducting agency jingna PWD gi demakta magi humanity ground da mabu changhan gre changhalaba matung da magi documentation ka gai check tor pakanda walambani waliba maram aduna magi exam do thaba yagi dabani Cultural Competency for Healthcare Providers Haiba Wakalonda ngasi Regional Institute of Medical Sciences RIMS Imphal da akanaba workshop ama pangthokre Tribal Health Collaborative THC amasung Pirimal Foundation na Nguknuk Foundation ga khutsamna duna pangthokiba workshop aduda medical tamliba mahiroi chamaga kunrom na sarukya ke workshop asina tungan ba furup singi chunaba ana layenge pathap hena chawkhat hanaba pandam thamle workshop asigi manung chana Dr. Kombom Darangna direction piba those songs and lullabies we used to sing hainamington ba documentary film abasu utki All Clubs Coordinating Committee ACCC Ngaikong High School SMDCI amadi Desamna Sinduna Ngaikong Kulen gi mahiroi singna mapung faba mahi masing tamagi kanglon ama Fangbadan Ngaikong High School gi thaudang haiba hiramda miyam gi mifum ama ngasi Ngaikong High School campus ta pangthokre thauram aduda Kosem gi ex chairman Dr. Lamabam Mahendra Ngaikong High School gi headmaster Yanglem Prem Ngaikong Gram Panchayat Administrative Committee gi chairman Moirangthem Bala Desam gi president Mayengbam Somorjit Ngaikong JP Administrative Committee gi JP member Khwairakpam Sanamatum Amesta gi president Angom Jambam Kailyani nasu sarukyaki Ngaikong hariba kunsida Ngaikong High School natana koi pre-primary dagi horaga high school phawba tamba mai yaba mai sangsi Ngaikong High School sinata atopa mata leitaba adubu laibak nimadi hariba sungma mai sangasi mahiro yam leiraga su magi leibam thokpo oja sing phajan leitaba oja sing sila aga su matam khara ka gileraga su khankiba masina maram marga na mahiro sing da laik tambagi tungsa da kaya am masi thena basi kanda desana su mass reformation campaign hadana maroina education sector sida chokuri formation amagi dam sanction lagli aduna asigumba similon phatraba aduga mahiroi di ma'am leba aduga lainga ki maisung singsi phagalagadi chamma mairoi sing mai si tamhalakanda koi leba akoi khunai se hena phaba firu yana baga phom singje khalakanda koina asigumba tawbani MPCC Kisan Congress Manipur gi chairman L Nando amadi ex MP Dr. T Mainia gi metheng makhada Konthauzam AC gi tongan ba khungang singda leiba angang singbo mahima sing tambada mateng pangbagi saruk ama oina ngasi UNISEDN IIT Kanpur Oil India Ltd ga punna khutchamna duna Kangmong Langol Jam Maning Laikai Farming Court Anganwadi Center da tamliba angang singda foldable tables school bag sing yenthokhi Thauram aduda
MPCC Kisan Congress Manipur ki Chairman Laisram Nando amadi Konthaujam Block Congress Committee ki President Kalen Chowk Kabui Angalpadi Worker Chanambam Manikumari Helper Irom Rosni na saruk yakhi. Kendra sida laiba pikliba angangsing amadi hoji direct tamiba angangsing sida akoni pininga message ti koi laiba government gi school da direct tamba chalaningi Manipur da economic asuki beti sonthar iba sanung sagi phibam phalat liba se akoi anga ama sema matamda akoi private school tamba taragadi direct tamba ke khangde free thiba khangde imung amadi yam chawba expenditure paisa satpanina income source marang kaina lakpa natabanina akoi government school government thaiba afabo oja government thamiba se tamalini haibagi wakhalondani akoi ngasi angawadi sub center sing research chatna piba angang sing akoi ngasi tawjeriba khudam asi Lamsang lapna pairakpa uchek Amur Falcon bungak sena bapandamda uchek makhalasibo faba hatpa amadi yonbada None district ki mafam pumnamakta district administration ating bathamkre district magistrate None Sarachandra Arozu nangashi thokiba order amagi matung inna None district ki ayamba mafam sing dasu Amur Falcon thaidibo uchek makhalasi yawruktuna Chaktaba haure lakliba November tha loiba fawbada makhoigi punsida khwaidagi maruoiba matam ama oiri haidibo uchek makhal asi yauna lamlakki sa uchek sing faba hatpagi thabak sing Wildlife Protection Act 1972 gi makhada chairak piragani maramaduna uchek kapa fabada toine sizinaba district asige miyamna painariba airgun sing mari lainaba village authority da pishingadabane amade uchek asina state asi mapung fana thadoktuna paikhidriba fawbadi airgun sing village authority na section na mahoigi custody da thamgadabani haire tha sigi tang kun manga fawbagi manungda airgun sing khomjinduna thamle haibagi report amasu pikhalakadabani haina order asina makhata na khanghalakli Senapati district ke Makuitlong di village ta Jamie Naga Council Manipur JNCM ge ahumlak suba executive mifom ngasi pangthokre mifom aduda JNCM ge president apung taimaina chair laukhibaga loinana general secretary italakpek kampoing na mifom adugi record tawki ngasi ge mifom aduda Jamie Poi Baude Manipur JPMB Jamie Students Organization Manipur JSOM Jamie Literature Society Manipur JLSM Makoi Longdigi Village Chairman amadi Jamie Village ki Village Chairman su sarukyaki Laingak ki thabak fongdre haiduna matam manghan bagi mahutta isa ne sabu thabak pi na bohot na duna senthok laina bohot na bamathau tai haina KVK Visnupur gi Chairman TH Chawbana fongdokre ngasi Visnupur district ke manungchan na leiba Utlau Krisi Vigyan Kendra KVK da India ke Prime Minister Narendra Modi gi mapo kumun ga mari lenana haudokhiba PM Biswakarma scheme ga mari lenana pangthokhiba thauramda DIC Visnupur gi General Manager Ahibam Loken Visnupur district ke lead district manager Y Ibocho NSDC ke State Engagement Officer amadi Senior Scientist amadi Head KVK Visnupur Senior KH Brajamani na sarukyaki thauramgo mari lenana TH Chawbana makha taraduna Manipur da thokliba irang asi soidana loiragani irang asi hek loibaga mapalamdagi company achauba mayam ama thomjilakani company sing aduda thabak changhoba yaba singna thabak changlaga masagi skill leijaba miyoi singna potlam kaya saduna puthoklaga company sing aduda yolaga isagi senthok lambi lainaba shemba yaragani leingakna amadi company singna thabak fangdriba miyoi khudingmak thabak piba haibasi oithokloi maram aduna isana isabu thabak pijana ba khonaba mathau tarakle haina fongdokhi Manipur irang se soidra loirani loirbo matungdadi loi nena tarakanda tohoina sad deployment nasana thauchidaba lani company me Manipur si yamna thok leiba mana masingdagi karidagi hilaki lam yam leihaba bani ai champu na haide yam samongrani koina to boya ba company me am hiram Manipur fusal lukanda company to the thawak direct chambaya bane indirect na self employment na sare opportunity yonana ba tha ginaba
President kuna muthabe yare. Aduna self employment nasana pijama. Direct employment, other indirect employment kuna khalu. Tengnopal district ke Machi block ki manung chana leiba Parengtong khulda masakhang daba laina lawyong ama sandorakpagi matangda SKTV News na miamda paudam khraba matung ngasi khul asigi khunja sing layengkhre khunja sing gi awa ana gi mapau taraduna ngasi primary health center Machi gi MO in charge Dr. Mordung Khultna luchingba team amana khul asigi pastor gi quarter da ana layeng bagi thoram adu pangthokibani Parengtong khulda numit kharani gi mamangda khunja kaya laihau tauba saru tang chikpa lokhuba tauduna yamna launaganba laina layong ama sandораktuna khudong chadaba kaya mayok naduna lakhibani SKTV ke senior video journalist Benson Nongthongbam na PHC Machi gi MO in charge Dr. Mordung Khulga telephone gi khuthangda wari sanabada Mioy humfu gi mathakta layeng chathaki bagaloinana mathau taba hidak langthak singsu phanghanki haina phongdorakhi I giving Dr. Modungkul PhD Machi medical officer ni ngasi Parengtong ge na haibumna aina lecture adugumba khangda ma leire habidu paw haibaga tungina ko health camp lak sabang sigi ge koi engle patient 60 muk examine tawre ko aduda koina yam phangwase koina acute respiratory tract infection akoi ge lower respiratory tract infection lokhuba ko ayam symptoms se lai yam kana sab ko su kya thingna de ayam lokhu ko ni thingnai ko so adumai na oire aduga yam serious oiba patient yam kinunga aduguma maksu thingna de aduna hojiki aying asa olakbagi adugi changes laibagi lokhu bokot pase even Parengtong khakta nate atopa khunda su ko oi adum yam thengnai koi da lakpa patient oina ko makhatana kari gumba thoidokpa nungnangningai oiba kasu leitre ko doctor adumakti leite insurance bi ge adumakti leite hida langthang kamai tawbo doctor dak langthak ki se koi PhD na adum tawrani adubo hojik ki de koi isana adum leira purga pikre boida di ko da PhD na su koi na adum bond tawrani haibagi discussion amada su ko adu mai tawre aduga ambulance su de kumana pipi ko okay am nuwaji doctor kunja sing na koi gi tamukwa pawdam matungina SKTV News na koi gi hariba kunja sing sigi awa batabu orbasu matam gi laiba koi laina layong singdagi koi gi ngakthongnabagi damakta koi SKTV gi na koi kunja sing gi interest ta koi gi mafamadu da adugumba report masam tang phongzeraga ngasi doctor hoina lakpidana mafamadu uyingchen bidana adigi anabasing laying bibigi damakta su koi haningai letena thagachari na phongdoksagi doctor Bangladesh Manipuri Sahitya Sansad Bamsasna Silangduna Tripura gi Saknairaba social activist Laikidraba Rajkumar Kamaljit Singha ge chahi chama suba mapok kumon thoram pangthoklagani haidi Hayeng October 15 da Bangladesh leibakta ihan hanba oina Selhet Sahitya Sansad holda thoram asi pangthokane thoram adu Bamsas ki president Saknairaba Kabi AK Sheram Selhet Sahitya Parishad ki president Kabi Pulint Roy amasung Biswa Bangla Sahitya Parishad ki president Rahana Masabir Chaudhuri Monina Maruoiba Mioi oina saruk yagani Thaurango mari leinana Kabi Samilon su pangthokani hairi Hauzik sanabagi pawda Chahi sigi December ki tang mapan dagi taramari fawba Indonesia da pangthokadaba Gama World Championship Inglisingani kunmari da state asidagi thoiding jump gorobana leibak asigi mahut sinduna saruk yaragani championship asida thoiding jump gorobana 61.2 kg category da saruk yagani Karnataka gi Bengaluru da chatliba tha asigi tang mari dagi taruk fawba pangthokiba Federation of Gama World Championship Trial Selection da gorobana Mumbai, Haryana, Bengaluru, amasung Kerala dagi mahaki lamba singbu maithiba pirambaga loinana Indonesia da pangthokadoriba championship asida saruk yanaba mafum kanba ngamkhibani Amaromda gorobana makhatana mai paklaktuna leibak asigi amadi lamdam asigi mingchet purakpa oirasunu haina Aztec Sports Manipur gi maikai dagisu yaifa pauzal pirakli
Bisnupur district ki Kainauda chathariba ahanba oinam kendra wise opened and 60 above league come knockout kang tournament English ani kunmari ki ngasi group B gi league match ta khundrakpom kangkut mai pakre Kainau thongthak awang laikai da leiba Radha Mandop kang sangda chathariba tournament asige ngasi group B gi league sanakhibada khundrakpom kangkutna oinam C kangkutpu panjal 18 tarukta maithiba pikhibani Kang tournament asi klasa kang unit kainogi senthang makhada oinam kangkut na sinbani amadi kangkut 18 na group ani da saruk yaraga athoi ahen changdamnari Chahi sida pangthokadawriba Manipur University Inter College Men and Women Handball Tournament English ani kunmari kunmanga da conduct tawgadaba technical official mioi taruki ming lauthokre Ngasi Manipur Handball Association ki General Secretary Arambam Birendra na thadorakpa chero lamagi matung inna technical official mioi taruki ming sing lauthokibani makhoi sing adudi N Manigun TH Robindro SH Oken N Boyai P Ranjit amadi RK Sunitani Mangarak Suba MNCA Under 16 Boys Now Ramp Rasning Singh Memorial Trophy English ani kunmari kunmanga hauzik oidiba nongching gi fibam fatabana mara moiraga matam kaktana yeithokre ngasi Manipur Cricket Association gi maikai dagi thadorakiba cherolamagi matung inna ngasi sanagani haina lep number match sing adu nauna matam lep lagani Lairinjam public ground da sanagadaba match sing su makha taba cherol thoktriba fawba sanaba lep kigani hairi Cricket tournament asi Manipur Cricket Association MNCA na sinduna thasi gi tara taretagi Thoubal gi Moising public ground Khangabok part 3 Cherapur da leiba public ground amadi Tautong Lamsang da leiba Khudaiban Lampakta chatharakibani Kakching ki Khaw Manipur College ki football ground da chathariba A Pratap Memorial Manipur University Inter College Football Men Tournament English ani kunmari kunmanga gi ngasi sanakiba match singda Mangoganbi College Nambol L Sanoi College Birmango College amadi Regional College Mai Pakre Manipur University Sports Committee Kanchipur gi meeting makhada Kha Manipur College Kakching na sinduna chathariba tournament asigi ngasi ayuki ahanba ground gi sanakibada Mangonganbi College na Manipur College pu panjal ahum sino da maithiba pikhi anisuba ground gi sanakibadana Nambol El Sanoi College na Yunako College pu yamna lakchena panjal mapan sino da maithiba pikhi ngasi nungthilda sanakiba ahanba ground gi match tana Birmangol College na Manipur Institute of Technology MIT bu panjal nipan amada maithiba pikhi Anisuba ground gi sanakibadana Regional College na National Institute of Electronics and Information Technology Nelit pu panjal taret sinoda maithiba piramki tournament asida Manipur da leiriba punba college kuntra mari dagi lakpa team kuntra mari na knockout basis da lamba taungnari Kakching District ke HAWK amadi WALYDA anina sillaga wabagai awang laikai da leiba kangsangda chatharakliba humfu taruklak shuba Sir Churachan KCSI CBE Memorial League Cum Knockout Open Kang Tournament English ani kunmari ge Class A Kaino Kangkhut Mai Pakre Manipur Kang Association ge meeting makhada team 12 na Group Marida Saruk Yaraga Tha Sigi Mapandagi Hauduna Chathariba Tournament Asigi Ngasi Group Sigi League Sanakibada Class A Kaino Kangkutna Bhagavati Wabagai Kangkutpo Panjal Tarahumdoi Mapanda Maithiba Pibangam Kivani Tournament Asigi Makha Chatharakpa oina Hayeng Group D gi League match ta LSK Wangoi Kangkut amadi Lako Khongampat Kangkut anina lamba taunaragani Mumbai da hauzik pangthokliba Nipan lak suba Asian Arm Wrestling Cup amadi taret lak suba Asian Para Arm Wrestling Cup ta Manipur gi mahut sinduna saruk yariba Thongnauzam Bragesh amadi Monica anige machanupa Nicholas Thongnauzam na Sub Junior Boys ki KG Homfumanga Kanglup ki left hand event ta goal lokre October 18 dagi haukiba tournament asi tha asigi tangkun taret fawba pangthokani Asian amadi Para Arm Wrestling Cup asida
Manipurgi sanaroi ahumna saruk yari makhoi adudi Rohit Kurumayum Nicholas Thaunauzam amadi Lamyan Bathangzamni loinana Laurembam Chitreswar Singhna team coach oina luchingli Uttarakhand yumbu oiduna mathang chahi gi January 19 dagi February 13 fawba pangthokadoriba 39 lak suba National Games English ani kunmari kunmanga da Manipur gi equestrian masana ge mioi ani team manager amadi coach oina khankhre ngasi gi Manipur Equestrian Association ge technical committee ge chairman and Behedjitna fongdorakibada National Games asigi damak K Dhanachandra amadi S Girimohan anibo mathang shitna team manager amadi team coach oina khankibani hairi aroibada maroiba pausing amaka hana pizari School college singda lanjena dun leiriba imung singbo mafam chana khongdoknaba yum lising taret sanaba center na ayaba pirakle haina Chief Minister and Virendra Fongokre Akoizam angaugi langla langjil hayeng fawbugi manungda laingak ta khangalo haiduna Thoubal district ta October 15 da pung 9 ge general strike kaukre Zailat Wildlife Sanctuary sembada sokliba khunsing khunja singna sanctuary ki mayokta protest rally ama ngasi Makwai village ta chatkre Toibong bazar de chahi tara khakta ngai ribi nupi macha ama molest tawrubadagi wahauda Churachandpur district ta pung 12 gi ban kaukre DC na public curfew thamjinkhre Manipur ki territory siningthi turel fawbani hainariba wafam leina border fencing khanaba honariba si yabang amloi haina Southern Tangkhul Students Union amadi Eastern Students Union na fongdorakli Furup ama saktak nabo honabada furup tugi puwari amadi nat changi aikhoi global public opinion platform ama semna si haina Professor Dr. Y Premananda na fongdokre Amasong Senkhai Thongkhai de Senaba Lona Thingkraba Lalholup KCP PWG gi Kedar Nupi ani yauna mioi taruk lupa lakh ahum khara henbaga konana fagat pangam khre hairi Matang asida bulletin asi loishinjare Manipur miyam gi punsida khwaidagi hena maru oiba state asige leibak asigi amadi malemgi ipau singi damak SKTV news pumit eng taduna lebiyo madugi damak Google Play Store amadi Apple App Store da changbiduna SKTV Manipur gi apps download tawbiyo amadi sale amata tingdana SKTV gi news amadi atai channel sing yengbiyo natraga SKTV ki website skyic.in da changbiraga website asimaktada our OTT haiba option da click tawbiraga meeting tabiyu amadi aikhoi gi social media handle sing da join tawbiduna kudaki oiba e pau sing lobiyo pumnamak pu khurumjari